ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯕꯤꯗꯣ ꯏꯃꯥꯇꯣꯟꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯒꯣꯜꯗꯅꯤ꯫ ꯊꯣꯏꯕ ꯃꯤꯡꯁꯦꯜ ꯄꯤꯛꯇꯛ ꯇꯧꯕ ꯃꯆꯥꯗꯨꯗ ꯌꯦꯡꯅ ꯁꯝꯆꯦꯠ ꯑꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯍꯥꯠꯂꯤ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ, ꯄꯤꯔꯛꯑꯣ ꯃꯤꯡꯁꯦꯜꯗꯣ꯫ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩ, ꯉꯁꯥꯏꯗꯒꯤꯅꯦ ꯄꯥꯕꯅ ꯀꯣꯟꯈꯠꯂꯛꯏꯁꯦ꯫ ꯊꯣꯏꯕ ꯃꯥꯗꯤ ꯃꯆꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯃꯁꯝꯗꯨ ꯃꯈꯜ ꯃꯈꯜꯒꯤ ꯃꯑꯣꯡꯗ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯔꯤ ꯈꯔ ꯀꯟꯇꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯄꯥꯔꯤꯒꯤ ꯀꯜꯂꯞ ꯍꯥꯏꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯊꯣꯏꯕꯁꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯀꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯎꯔꯤꯁꯤꯅ? ꯄꯥꯕ, ꯁꯝꯆꯦꯠ ꯃꯤꯡꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯀꯨꯏꯃꯜꯂꯦ ꯍꯥꯏꯕ꯫ ꯉꯥꯛꯇ ꯉꯥꯏꯈꯣꯅꯦ, ꯅꯪꯃꯁꯨ ꯉꯥꯏꯔꯤꯁꯦ ꯀꯨꯏꯃꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯄꯤꯔꯛꯑꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯁꯝꯆꯦꯠꯇꯨ ꯃꯁꯝꯗꯨꯗ ꯍꯥꯠꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯠ ꯑꯃꯨꯛ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯥꯗꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯝꯃꯤ꯫ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯅ ꯏꯔꯥꯡꯒ ꯇꯧ ꯁꯥꯗꯅ ꯑꯃꯨꯛ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯔꯛꯑꯣꯗ꯫ ꯊꯣꯏꯕꯁꯨ ꯍꯟꯗꯛꯇꯤ ꯃꯆꯥꯗ ꯁꯝꯆꯦꯠꯀ ꯃꯤꯡꯁꯦꯜꯒꯗꯨ ꯁꯤꯟꯅꯔꯛꯏ꯫ ꯁꯦ ꯌꯥꯔꯦ, ꯂꯧꯗ ꯍꯦꯛ ꯂꯧꯔꯣ꯫ ꯄꯥꯔꯤꯁꯨ ꯃꯄꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯊꯣꯏꯕ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯨꯡꯉꯣ, ꯏꯄꯥꯁꯤ ꯑꯗꯨꯝ ꯐꯖꯔꯕꯣ? ꯄꯥꯔꯤ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯐꯖꯔꯦ ꯌꯥꯝꯅ꯫ ꯑꯗꯨꯕꯨꯗꯤ ꯅꯄꯥꯅꯤꯗꯅ꯫ ꯄꯥꯔꯤ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯁꯝꯗꯨ ꯆꯨꯝꯅ ꯑꯗꯨꯝ ꯊꯥꯗꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯏꯄꯪ ꯄꯪꯖꯕ, ꯀꯔꯤꯁꯨ ꯀꯦꯕ ꯂꯥꯡꯕ ꯍꯩꯖꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯄꯥꯔꯤ ꯁꯝꯆꯦꯠ ꯑꯗꯨ ꯍꯥꯠꯄ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯄꯥꯅ ꯄꯥꯔꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯝꯃꯤ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ꯫ ꯄꯥꯔꯤ ꯉꯛꯅ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯗꯨꯕꯨ ꯀꯔꯤ ꯁꯝꯈꯨꯍꯥꯠꯅꯣ? ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ? ꯅꯄꯥ ꯑꯩꯗꯧꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯁꯤ ꯈꯔ ꯇꯧꯔꯒ ꯅꯪꯒꯤ ꯁꯝꯈꯨꯍꯥꯠꯁꯤꯗꯤꯅꯦ ꯊꯥꯏꯅ ꯅꯄꯨꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯍꯥꯠꯄ ꯈꯨꯍꯥꯠꯄꯨ ꯃꯥꯜꯂꯤꯅꯦ꯫ ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕ? ꯄꯥꯕꯗꯧꯅ ꯁꯝꯆꯦꯠ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯒ ꯑꯔꯣꯏꯕꯗ ꯁꯝ ꯐꯥꯔꯒ ꯂꯣꯏꯁꯤꯟꯕꯗꯨꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯕ꯫ ꯍꯣꯏꯅꯦ, ꯏꯆꯥꯒꯤ ꯁꯝꯁꯤꯗꯤ ꯁꯟꯅ ꯂꯦꯛꯄ ꯍꯦꯛ ꯃꯥꯜꯂꯤ꯫ ꯐꯔꯦ ꯃꯥꯜꯂꯗꯤ ꯄꯥꯕ ꯃꯥꯟꯗ꯭ꯔ ꯂꯣꯏꯔꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯗꯤ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯋꯥꯗꯣ ꯉꯥꯡꯅ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯃꯆꯥ ꯑꯁꯤ ꯄꯣꯛꯄꯗ ꯂꯩꯈꯤꯔꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯧꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯏꯉꯥꯎ ꯏꯔꯥꯡ ꯂꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯗꯁꯨ ꯑꯉꯥꯡ ꯃꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯆꯠꯊꯣꯛ ꯆꯥꯊꯣꯔꯛꯄꯗꯁꯨ ꯏꯄꯛꯇ ꯄꯛꯆꯔꯝꯃꯤ꯫ ꯊꯣꯏꯕ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯄꯣꯠꯐꯝꯗ ꯇꯟ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯇꯟ ꯆꯥꯗꯨꯅ꯫ ꯊꯣꯏꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯣꯠꯐꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯊꯣꯏꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯇꯥ ꯊꯣꯏꯕ, ꯉꯔꯥꯡꯗꯤ ꯇꯟ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯇꯦ, ꯀꯩꯗꯧꯔꯒꯦ? ꯊꯥꯏꯕꯦꯝꯃ, ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯊꯕꯛ ꯆꯠꯇ ꯌꯥꯗꯗꯨꯅ ꯆꯠꯊꯣꯛꯇꯅ ꯅꯪꯒꯤꯁꯤꯗ ꯂꯥꯛꯄ ꯁꯪꯗ꯭ꯔꯦꯅꯦꯍꯦ꯫ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯊꯕꯛꯅ ꯌꯥꯗꯕꯕꯨ꯫ ꯅꯪꯒꯤ ꯇꯟꯁꯦ ꯑꯅꯤꯗꯪ ꯄꯤꯔꯛꯑꯣ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯇꯒ ꯍꯩꯔꯛꯑꯣ꯫ ꯍꯣꯏ ꯇꯥꯗ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯍꯣꯏ꯫ ꯊꯣꯏꯕꯁꯨ ꯐꯥꯟꯁꯥꯡꯗꯨꯗ ꯐꯝꯗꯨꯅ ꯇꯟꯒ ꯆꯥꯒ ꯑꯗꯨ ꯄꯤꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯒꯤ ꯍꯥꯟꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯑꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯅꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯑꯃꯨꯛ ꯆꯤꯛꯑꯝꯃꯤ꯫ ꯊꯣꯏꯕ ꯇꯟ ꯑꯗꯨ ꯆꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯇꯟꯒ ꯆꯥꯒꯁꯤ ꯆꯥꯍꯧꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝꯗꯒ ꯆꯥꯛ ꯆꯥꯕ ꯑꯃꯐꯥꯎ ꯌꯥꯗꯦ꯫ ꯊꯥꯏꯕꯦꯝꯃ ꯅꯣꯛꯂꯒ, ꯇꯥ ꯊꯣꯏꯕꯅ ꯍꯥꯏꯕ ꯋꯥꯁꯤꯃꯛ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯥ ꯊꯣꯏꯕ, ꯅꯪꯁꯦ ꯌꯥꯝ ꯐꯩ꯫ ꯑꯁꯦꯡꯕꯩꯔꯅꯦ? ꯑꯁꯦꯡꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯇꯥ ꯊꯣꯏꯕꯒꯨꯝꯕ ꯅꯨꯄꯥ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯔꯥꯏꯕꯛꯁꯤꯗ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ?
ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ? ꯇꯥꯊꯣꯏꯕ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯁꯦ ꯃꯥꯅ ꯀꯩꯝꯇ ꯎꯗꯕ ꯃꯈꯩ ꯌꯨ ꯊꯛꯅꯅꯕ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯍꯦꯛꯇ ꯆꯠꯈꯤ. ꯅꯪꯅ ꯁꯦꯜꯗꯨ ꯄꯤꯔꯨꯅꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯀꯗꯥꯏꯗꯒꯤ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯃꯥꯅ ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯔꯤꯕꯅꯤ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯄꯤꯒꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯝꯃꯤ. ꯊꯥꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯁꯨ ꯊꯥꯏꯕꯦꯝꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯊꯥꯏꯕꯦꯝꯃ, ꯇꯣꯛꯑꯁꯦ ꯌꯥꯏ, ꯀꯞꯀꯅꯨ. ꯃꯤꯅ ꯎꯔꯒꯅꯦ ꯐꯖꯗꯦ. ꯇꯥꯊꯣꯏꯕ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ. ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯩꯁꯨ ꯀꯔꯤ ꯅꯨꯡꯒꯤ ꯃꯉꯣꯟꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯂꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ. ꯑꯩꯁꯨ ꯈꯟꯗꯣꯛꯏꯕꯅꯤ. ꯊꯥꯏꯕꯦꯝꯃ ꯃꯄꯤꯗꯨ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯣ ꯇꯥꯊꯣꯏꯕꯗꯤ ꯑꯃꯨꯛ ꯅꯧꯅ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯕꯣ? ꯈꯜꯂꯤꯕꯅꯤ. ꯑꯗꯨꯗ ꯅꯨꯄꯤ ꯂꯩꯇꯗꯨꯅ ꯂꯩꯔꯦꯅꯦꯍꯦ. ꯊꯥꯏꯕꯦꯝꯃ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯌꯥꯝ ꯂꯥꯏꯗ. ꯑꯗꯨꯒ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯁꯤꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯇꯥꯊꯣꯏꯕꯒꯨꯝꯕ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕꯅ ꯐꯩꯗ. ꯊꯣꯏꯕ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ. ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯗꯨ ꯊꯩꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯊꯥꯏꯕꯦꯝꯃ, ꯇꯟꯁꯨ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯦ. ꯍꯣꯏ ꯇꯥꯊꯣꯏꯕ. ꯊꯣꯏꯕꯁꯨ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯊꯥꯏꯕꯦꯝꯃꯗ ꯄꯤꯔꯝꯂꯒ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ. ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ. ꯊꯣꯏꯕ, ꯑꯩꯅ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯃꯧ ꯑꯃꯕꯨ ꯂꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯄꯨꯡꯁꯦꯡ ꯂꯧꯈꯥꯏꯒꯗꯧꯔꯤꯕꯁꯤ. ꯁꯣꯟꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯊꯕꯛ ꯐꯕ ꯁꯥꯒꯠꯇꯨꯅ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯑꯗꯨꯗ ꯅꯥꯄꯤꯗꯨ ꯗꯟꯗꯤꯒꯤ ꯃꯑꯣꯡꯗ ꯐꯣꯏꯔꯝꯃꯤ. ꯃꯆꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯊꯣꯏꯕ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯥ ꯁꯥꯔꯤꯗꯨꯗꯤ ꯅꯥꯄꯤꯗꯣ ꯐꯣꯏꯗ ꯌꯥꯗꯕꯒꯨꯝꯅ ꯐꯣꯏꯔꯤꯅꯤꯅꯦ. ꯏꯆꯥꯗꯤ ꯊꯕꯛ ꯐꯕ ꯁꯥꯒꯠꯇꯅ. ꯄꯥꯔꯤꯁꯨ ꯅꯥꯄꯤ ꯐꯣꯏꯅ ꯈꯨꯝꯂꯛꯏ. ꯄꯥꯕꯅ ꯄꯥꯈꯪ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯕꯅꯤꯅ ꯄꯥꯕꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯅꯆꯥ ꯑꯩꯅ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯐꯣꯏꯕ ꯇꯥꯕꯅꯤ. ꯍꯩ, ꯅꯪꯉꯣꯟꯗ ꯐꯣꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯐꯣꯏꯌꯨꯅꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯔꯤ. ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯂꯩꯊꯔꯒ ꯐꯣꯏꯒꯦ ꯂꯩꯇꯦꯅꯦ. ꯅꯨꯡꯁꯥ ꯁꯥꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯀꯨꯆꯨꯗꯨ ꯃꯨꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤꯅꯦꯍꯦ. ꯃꯨꯅꯤꯡ ꯃꯨꯁꯅꯤ ꯄꯥꯕ ꯃꯨꯗ꯭ꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯅꯗꯤ ꯀꯩꯁꯨ ꯅꯨꯄꯤ ꯐꯪꯉꯣꯏꯀꯣ. ꯐꯪꯗ꯭ꯔꯁꯨ ꯀꯥꯏꯗꯦ. ꯅꯪꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯥꯕꯅ ꯑꯣꯏꯅ ꯑꯃꯨꯛ ꯅꯃꯥꯇꯣꯟ ꯑꯃ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯊꯤꯕꯤꯌꯨ, ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯅꯆꯥꯗꯤ. ꯏꯆꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯦ. ꯍꯣꯔꯦꯟꯗꯒꯤ ꯍꯦꯛꯇ ꯊꯤꯕ ꯍꯧꯒꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯄꯥꯔꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯔ ꯃꯥꯜꯂꯦ. ꯍꯣꯏꯗ, ꯊꯤꯖꯁꯅꯨ. ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅꯤꯡꯉꯁꯤꯕꯨ. ꯃꯥꯅ ꯊꯤꯒꯦꯅ ꯊꯤꯕꯗ ꯃꯧ ꯍꯜꯂꯛꯄꯤ ꯃꯉꯥꯏꯔꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯅꯥꯄꯤ ꯐꯣꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ. ꯄꯥꯔꯤ ꯃꯇꯥꯎ ꯈꯣꯏꯃꯨꯒ ꯄꯨꯟꯅ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ. ꯈꯣꯏꯃꯨ ꯏꯁꯨꯛ ꯁꯨꯛꯇꯨꯅ, ꯏꯇꯥꯎ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯤꯡꯖꯦꯜꯅ ꯌꯥꯗ꯭ꯔꯤꯁꯦ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏꯗ. ꯌꯥꯅꯕ ꯅꯪꯅ ꯈꯔ ꯁꯤꯟꯕ ꯌꯥꯕꯅꯤ. ꯑꯩꯅ ꯀꯃꯥꯏꯅ ꯁꯤꯟꯗꯣꯔꯤꯒꯦ? ꯕꯦꯝꯅ ꯇꯧꯔꯒ ꯂꯤꯡꯖꯦꯜꯗ ꯌꯥꯅꯅꯕ ꯍꯥꯏꯅꯍꯟꯕ ꯌꯥꯕꯅꯤ. ꯕꯦꯝꯗꯣ ꯑꯩꯅ ꯍꯥꯏꯍꯟꯕꯅꯦꯕ. ꯑꯗꯨꯗ ꯅꯪꯒꯤ ꯂꯤꯡꯖꯦꯜꯗꯨꯅ ꯌꯥꯗꯦ ꯍꯥꯏꯅꯤ. ꯌꯥꯗꯦꯅꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ. ꯌꯥꯅꯅꯕ ꯍꯥꯏꯍꯟꯒꯗꯕꯅꯤ. ꯂꯤꯡꯖꯦꯜꯒꯤ ꯁꯛꯇꯥꯗꯨꯅ ꯌꯥꯝ ꯌꯥꯔꯅꯤ. ꯁꯛꯇꯥ ꯍꯥꯏꯅꯨ, ꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯤ. ꯐꯖꯩ. ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯦꯝꯅ ꯈꯔ ꯍꯦꯟꯕꯩ ꯋꯥꯅꯤ. ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯦꯝꯒ ꯂꯤꯡꯖꯦꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ. ꯂꯤꯡꯖꯦꯜ ꯏꯍꯩ ꯍꯩꯅꯗꯅ ꯍꯥꯏꯔꯛꯏ. ꯄꯦꯜꯂꯦꯍꯦ, ꯃꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤ. ꯃꯤ ꯂꯩꯖꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦ ꯑꯩꯗꯤ ꯑꯁꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯍꯩꯅꯗꯦ. ꯍꯩꯅꯔꯣꯏ ꯏꯕꯦꯝꯃꯗꯤ. ꯃꯥ ꯂꯥꯛꯀꯅꯤ ꯈꯪꯉꯝꯃꯗꯤ ꯊꯣꯔꯛꯑꯝꯃꯣꯏꯗꯕꯅꯤ. ꯀꯩꯅꯣꯗ, ꯅꯪꯅ ꯄꯥꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯁꯛꯁꯤꯒ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯏ. ꯃꯁꯝꯁꯤꯁꯨꯅꯦ, ꯁꯟꯅ ꯂꯦꯛꯄ ꯍꯦꯛ ꯃꯥꯟꯈꯩ. ꯌꯥꯔꯦ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨ. ꯃꯁꯛꯁꯤ ꯀꯌꯥ ꯊꯤꯕ ꯑꯣꯏꯗꯕꯅꯤ. ꯃꯤ ꯐꯖꯅꯕ ꯃꯑꯣꯡ ꯁꯦꯝꯕ ꯍꯩꯇꯕꯒꯤꯅꯤ. ꯅꯪꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯤ. ꯅꯋꯥꯒ ꯇꯤꯟꯅꯔꯦ ꯃꯇꯤꯛ. ꯑꯩꯗꯤ ꯑꯣꯔꯦ ꯃꯁꯛꯁꯤ ꯎꯕꯗ. ꯉꯥꯡꯅ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ. ꯈꯣꯏꯃꯨ ꯕꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯔ ꯉꯟꯅ ꯊꯣꯔꯛꯄ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ? ꯌꯥꯗꯗꯣꯏꯅꯤ ꯏꯕꯨꯡꯉꯣ.
Yaroye, nangdi machumta kai keringaida. Parisu Lingjal da onsinduna hairei. Lingjal, ngasidi nangse yam phase. Phazabani. Ado aina haibadu yakiroidro. Siguma wase hairakanu. Nang ay marukuma dum tinase. Atopa ahenba lamsalakina sukhanganu. Lingjal ki wahaido da parisu nungaitaba phaurami. Khoimu made matawgi mawong khangladuna hairei. Yarese, sigi wase dose. Kanade. Aduni khoimu, aidi nangi na tawse am hainade. Mina yadre khangnasi baw hanjin hanjin taksinduna le. Lingjal ki wahaido da bemdu Lingjal da domina chirol tawrei. Kainu nang hair mayam du baw. Atumai haiganu, parisi kairani. Haigana haine aise, matung aingonda yelaktanaba. As, nang sidi ba. Lingjal ki wahaido da parisu khajig ikai ba phauribani adubu ikai khangdaba saduna hairei. Lingjal, aina nang bunushi haibase nang sukya yararoidro. Pari, nang se yam hainade, angang macha su yam tai. Khoimu pari da tomina hairei. Nang su yare hain. Bisi sakta asika. Khoimu na haibaki matung inna pari su Lingjal da kaiso hairamde. Lingjal madi suktok suksin tawduna leptuna lairi. Khoimu su achikpadu thugairaduna hairei. Mayam bora chause. Swaida chap chap leptuna lainado mohota. Bem su yaukse lai. Aiso chaning lairamini ne. Nangbudi adum chaning ni. Chaning daba numitpu amta yaure. Asumna ngang na mari do bora chapha maduda laklami. Pari pot pham nupi do onsinduna hairami. Ine, bora kharaga cha glass mariga bibiro. Hoi ngahak ngairo. Hoi ne, mari du su phamduna bora cha puthorakpa ngairami. Ngaina khoimu ga bemgadi. Wari sanari. Khoimu noki bem do onsinduna hairi. Aikoi nupi se ngasidi yam phazai he. Bem khoimu da mamit phaina yengduna hairei. Ikai khangdabado tawranu. Ai nupi da phazai haibabu kanade kai doinu. Pari khaudem laga. Tabada awaba ma haibado oireda. Phangdaba nangdi chakchawo. Chakpide aikoi su. Noidagi hena nairakani. Natro Lingjal. Lingjal da mohon sinduna hairakpani Lingjal isaw na hairei. Nang hena namai kai khangkidre. Lingjal ki wahaido tabada khoimudi haukai nokthorei pari madi ikai khangda noksinarami. Tanjadu da makhoi mari chabora su puthoraktuna pirai. Khoimu ma so ngang duna bora du charami chaba khotpa loiraba matungda mari du magi mayum makai da pangnarei. Bem ga Lingjal ga su wari sana halakminarami. Bem, matung madugi pari du yawadine ai horakanu. Kaigino haise. Ai ma haina de haba nang khangina tro. Kaigino manang na pari se swam haina drise. Pari se yam phataba mi sunate. Mabuk mapau su adum chami. Kamai haina durige. Setok chathorak liba aduga phibam duga ayam haina de. Hujik matam gi chatnabi amta yaude. Adudi nana pami bunu pasi karambanu. Aina pamba hairadi firol kai ka setpada mawong taba. Masak matau su phazaba. Aduga aingonde chahi suhanba. Sil su paiba. Nangi sidi luri ne adudi. Sigumba nu pase ayam pami. Po phangbo izaro. Ado pari gi khanbadadi yam nuaide. Mai wari do to ase kanade. Makhoi ani su wari sana lakpana mayum yorami. Somdana pari mayum hek yorakpaga. Mapaga hana mayuk narami. Thoiba. Masu macha changlakpado ubada. Bunga, nang bukai chatluino. Baba, ai su pakhang ni kaino. Pakhang ni kaina ga su haizaba sari. Setliba phizol aduga hatliba samhatuga. Nang amane, ai wangang ningdeko. As, aikoi baba sima chabe yamnga. Somdana nupina yada lairi kansida. Yaro. Nangi adugi phibam aduna dine, nupina kaishu yaro. Yada su pare, babana wabiwa haide. Wahaido hairamduna imungda hatu changki. Thoibasu, machada yengduna murum solami. Masima, mama hek lauradana. Mapa ai lauradi khara su phagadabani. Sona mahaksu imungda changlai numidangi matam su oirami. Pari isau lang duna chakana thongli. Aikoi baba se, nong phadok su chak thong yabani. Aina thongba dum ngai le. Wadu su ngang na mathau tawbu su lepa natte. Machana isau lang ni badu ubada thoibasu machada yengduna hairei. Ibungo, khara di khangu.
ꯅꯃꯥꯇꯣꯟ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯔꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯈꯟꯗꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯄꯥꯕ ꯅꯪ ꯏꯆꯥꯅ ꯊꯤꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯄꯥ ꯑꯩꯅ ꯊꯤꯕ ꯇꯥꯕꯅꯤꯅꯦꯍꯦ ꯑꯩꯒꯤ ꯆꯍꯤꯁꯦ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒ ꯄꯥꯕꯗꯧꯅ ꯅꯨꯄꯤ ꯉꯟꯅꯁꯨ ꯊꯤꯖꯅꯤꯡꯗꯦ ꯍꯦꯔ ꯏꯕꯨꯡꯉꯣ ꯑꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯅꯤ ꯐꯪꯗ꯭ꯔꯁꯨ ꯇꯣꯛꯀꯦ ꯇꯣꯛꯎ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯄꯥ ꯑꯩꯅ ꯊꯤꯔꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯄꯥꯕ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ ꯍꯣꯏ ꯊꯣꯛꯑꯦ ꯆꯥꯛꯇꯣ ꯅꯦꯅꯥ ꯇꯥꯅ ꯊꯣꯡꯍꯧꯔꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯋꯥꯏ ꯁꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯦꯞꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ ꯊꯣꯏꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯄꯣꯠꯐꯝꯗꯒꯤ ꯇꯟ ꯆꯥ ꯊꯛꯄ ꯆꯠꯇꯕꯤꯗ ꯌꯨꯝꯗ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯨꯗ ꯄꯥꯔꯤꯁꯨ ꯏꯉꯛ ꯉꯛꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯤꯗꯤ ꯇꯟ ꯆꯥꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯆꯠꯂꯔꯣꯏ ꯃꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯧ ꯅꯍꯥꯗꯣ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯑꯃ ꯆꯟꯁꯤꯜꯂꯛꯄꯒꯨꯝ ꯇꯧ ꯑꯗꯨꯅꯅꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯀꯩꯅꯣꯅꯦ ꯄꯥꯕ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯦ ꯍꯦ ꯏꯕꯨꯡꯉꯣ ꯃꯋꯥ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤꯗꯤꯅꯦ ꯏꯄꯥ ꯄꯥꯝꯗꯦ ꯏꯄꯥꯅ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤꯅꯦ ꯂꯩꯁꯥꯕꯤ ꯇꯁꯦꯡ ꯃꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯥꯔꯤꯗꯣ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯑꯩ ꯄꯥꯎ ꯐꯪꯗ꯭ꯔꯀꯥꯟꯁꯤꯗ ꯅꯪꯗꯤ ꯌꯥꯝ ꯐꯪꯒꯅꯤ ꯃꯆꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯊꯣꯏꯕꯁꯨ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯑꯃꯅꯦ ꯇꯔꯪ ꯏꯆꯠ ꯆꯠꯂꯗꯅ ꯄꯥꯕꯒꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯐꯪꯉꯔꯣই ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯣꯏ ꯌꯦꯡꯖꯔꯒꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ ꯄꯥꯔꯤ ꯃꯊꯟꯇ ꯂꯤꯡꯖꯦꯜꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅꯁꯨ ꯂꯤꯡꯖꯦꯜ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯔꯝꯃꯤ ꯄꯛꯇꯦꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯥ ꯎꯅꯤꯡꯉꯤꯁꯤꯒ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯡꯖꯦꯜꯁꯨ ꯃꯣꯂꯤ ꯇꯧꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯏ ꯂꯤꯡꯖꯦꯜ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯂꯤꯡꯖꯦꯜ ꯃꯥꯗꯤ ꯄꯥꯔꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤ ꯃꯥꯁꯨ ꯂꯤꯡꯖꯦꯜꯕꯨ ꯀꯧꯔꯛꯏ ꯂꯤꯡꯖꯦꯜꯁꯨ ꯄꯥꯔꯤꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯥꯔꯤ ꯃꯥꯅ ꯂꯩꯔꯛꯄ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯌꯨꯝꯗꯨ ꯂꯤꯡꯖꯦꯜꯗ ꯄꯤꯔꯝꯃꯤ ꯁꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒꯅꯤ ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯛꯄꯅꯤ ꯄꯥꯔꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯄꯤꯔꯛꯑꯒ ꯑꯩꯅ ꯌꯥꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯄꯣꯠ ꯂꯧꯒꯗꯕꯁꯨ ꯂꯩꯇꯦ ꯂꯤꯡꯖꯦꯜ ꯉꯁꯤꯗꯪꯗꯤ ꯂꯧꯕꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯌꯥꯔꯦ ꯄꯥꯔꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯒꯨꯝꯁꯤ ꯑꯩ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ ꯂꯤꯡꯖꯦꯜ ꯁꯤꯝꯇꯪꯗꯤ ꯂꯧꯕꯤꯈꯣ ꯍꯟꯖꯤꯟ ꯑꯩꯕꯨ ꯁꯥꯎꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯍꯩꯅꯗꯦ ꯄꯥꯔꯤ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ ꯏꯀꯥꯏꯕꯒꯤ ꯃꯃꯥꯏꯁꯨ ꯉꯥꯡꯁꯜꯂꯝꯃꯤ ꯂꯤꯡꯖꯦꯜꯗꯤ ꯊꯋꯥꯁꯥꯗ ꯆꯠꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯂꯤꯡꯖꯦꯜ ꯆꯠꯈ꯭ꯔꯕꯗ ꯊꯤꯡꯀꯠꯇꯨꯅ ꯂꯩꯔꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯨꯞ ꯇꯥꯔꯛꯂꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯨ ꯕꯣꯔꯥ ꯍꯥꯞꯄ ꯆꯦꯔꯪ ꯑꯗꯨꯁꯨ ꯆꯦꯖꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤꯔꯣꯝꯗꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯤꯡꯖꯦꯜꯒ ꯕꯦꯝꯒ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯎꯔꯨꯝ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯦꯝ ꯂꯤꯡꯖꯦꯜꯒꯤ ꯅꯥꯡꯒꯟꯗ ꯁꯦꯠ ꯊꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯔꯤꯗꯨꯕꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯆꯥꯅ ꯃꯆꯥꯒꯤ ꯊꯣꯛꯄ ꯑꯗꯨꯗꯅꯦ ꯑꯩꯅ ꯊꯣꯏꯅ ꯎꯁꯤꯟꯗꯦ ꯎꯁꯤꯜꯂꯣꯏꯕ ꯁꯤꯒꯨꯝꯕꯗꯤ ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯏꯆꯝ ꯆꯝꯅ ꯁꯦꯠ ꯆꯥꯔꯤꯕꯗꯨꯗꯗꯤ ꯈꯨ ꯀꯥꯝꯗꯨꯅ ꯉꯥꯡꯗꯅ ꯇꯧꯗꯨꯅ ꯂꯩ ꯑꯩꯁ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯥꯟꯁꯤꯗꯅꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨ ꯑꯗꯣ ꯂꯤꯡꯖꯦꯜ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯨꯄꯥ ꯏꯔꯩ ꯂꯩꯖꯗꯕꯒꯨꯝꯅ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯔꯤꯗꯨꯕꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯉꯛꯏꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯈꯣꯏꯗꯥꯔꯨꯗꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯈꯣꯏꯗꯥꯔꯨꯔꯤ ꯅꯥꯇꯩ ꯑꯃ ꯆꯥꯗꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯤꯡꯖꯦꯜꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯦ ꯃꯆꯥꯒ
ꯃꯥꯒꯇ ꯂꯩ ꯍꯥꯏꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯅꯈꯤꯕꯅꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯈꯤꯕꯅꯤ꯫ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪ, ꯅꯨꯡꯁꯤꯕꯗꯅꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯉꯥꯎꯔꯦ, ꯑꯩꯅꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯉꯥꯎꯍꯟꯕꯅꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤ ꯃꯥꯡꯒꯣꯜꯗꯥꯔꯤꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯃꯄꯥꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯃꯆꯥꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯎꯪꯉꯤꯗꯨꯅ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯀꯩꯁꯨ ꯇꯧꯗꯦꯗꯤ ꯍꯥꯏ, ꯎꯪꯕꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯥꯏꯅꯔꯕ꯭ꯔꯣ?" "ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯅꯣ? ꯅꯨꯄꯤ ꯐꯥꯎꯕ ꯀꯣꯏꯗꯕ ꯑꯩꯅ ꯀꯥꯏꯅꯕ ꯁꯨꯝ ꯃꯥꯟꯕ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ꯫ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ, ꯅꯪ ꯍꯟꯗꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ?" "ꯑꯦ ꯅꯄꯥ ꯑꯩꯗꯤ ꯀꯣꯏꯔꯦꯅꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯃꯥꯇꯣꯟꯗꯣ ꯁꯠ ꯄꯨꯁꯜꯂꯛꯑꯗꯝꯅꯤ꯫ ꯑꯩꯒꯤ ꯃꯍꯨꯠꯇ ꯄꯥꯕꯅ ꯑꯣꯏꯅ ꯃꯍꯨꯠꯁꯦ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯏꯃꯥꯇꯣꯟꯗꯨꯕꯨ ꯍꯜꯂꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯧꯔꯣ?" "ꯍꯦꯔ ꯏꯕꯨꯡꯉꯣ ꯅꯥꯞ ꯆꯥꯗꯕ, ꯅꯄꯥ ꯑꯩꯅꯕꯨ ꯍꯜꯂꯛꯄꯤꯔꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯇꯣꯟꯗꯣ ꯂꯩꯁꯥꯕꯤ." "ꯃꯥꯅꯤꯅꯦ." ꯄꯥꯔꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯂꯩꯁꯥꯕꯤ ꯌꯥꯝ ꯑꯣꯏꯔꯝꯃꯅꯤ, ꯑꯩꯐꯥꯎ ꯅꯨꯄꯤꯅ ꯌꯥꯗꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯉꯤ ꯀꯥꯟꯁꯤꯗ." ꯊꯣꯏꯕ ꯃꯆꯥꯅ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ, "ꯑꯃꯨꯛ ꯎꯪꯉꯤꯗꯨꯅ ꯀꯩꯗꯧꯔꯦ?" ꯄꯥꯔꯤ ꯏꯈꯪ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ." "ꯇꯧꯔꯣꯏ ꯅꯪ ꯑꯃ." ꯄꯥꯔꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯅ ꯊꯣꯛꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯥ, ꯑꯩ ꯏꯇꯥꯎ ꯍꯣꯏꯐꯥꯎꯇꯪ ꯆꯠꯂꯨꯈꯤꯒꯦ." ꯍꯣꯏ, ꯈꯔꯁꯨ ꯆꯠꯊꯣꯛꯎ." ꯄꯥꯔꯤꯁꯨ ꯃꯄꯥꯅ ꯍꯥꯏꯍꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯈꯣꯏꯃꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯂꯥꯛꯄꯗ ꯈꯣꯏꯃꯨꯗꯤ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯗꯤ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯍꯪꯂꯛꯏ, "ꯀꯩ ꯂꯩꯔꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯣ?" ꯄꯥꯔꯤ ꯈꯣꯏꯃꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯨꯝ ꯂꯥꯛꯄꯅꯤ." "ꯑꯣ, ꯑꯩꯗꯤ ꯃꯔꯝꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯨꯔꯦ." "ꯃꯔꯝꯒ ꯂꯩꯇꯦꯗ." "ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯍꯥꯟꯈꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯁꯦ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯑꯗꯣ ꯂꯤꯡꯖꯦꯜꯒ ꯊꯦꯡꯅꯕ꯭ꯔꯥ ꯅꯪ?" ꯈꯣꯏꯃꯨ ꯏꯁꯨꯛ ꯁꯨꯛꯊꯅ, ꯊꯦꯡꯅꯩ ꯅꯨꯡꯇꯤꯒꯤ." "ꯃꯥꯅ ꯑꯩ ꯃꯔꯝꯗꯒ ꯍꯪꯉꯛꯇ꯭ꯔꯣ?" "ꯍꯪꯉꯛꯇꯦꯗ, ꯍꯪꯉꯝꯃꯣ, ꯃꯗꯨ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯑꯩꯅ." ꯑꯩꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯀꯥꯟꯅꯕ ꯀꯩꯁꯨ ꯐꯪꯉꯔꯣꯏ꯫ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ ꯍꯥꯏꯕꯅꯤ." "ꯍꯥ? ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ?" "ꯑꯁꯦꯡꯕꯩꯅꯤ." "ꯑꯣ, ꯅꯨꯄꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯃꯈꯣꯏ ꯑꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯑꯣꯏꯁꯅꯨ." ꯈꯣꯏꯃꯨ ꯃꯥꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." ꯄꯥꯔꯤ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, "ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯔꯣ ꯍꯥꯏꯁꯦ?" "ꯃꯥꯅꯤ, ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦ, ꯃꯆꯥꯁꯨ パꯈꯪ ꯐꯥꯔꯦ ꯍꯥꯏꯅꯦ." "ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯕ?" "ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯅꯤ, ꯂꯤꯡꯖꯦꯜꯅ ꯇꯝꯃꯛꯑꯦꯅ." "ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯅꯨꯡꯁꯤꯅꯔꯤꯗꯨꯕꯨ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ?" "ꯍꯥꯏꯔꯔꯣꯏ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯝꯇ." "ꯀꯩꯅꯣ ꯅꯨꯄꯥ, ꯋꯥꯈꯜꯒ ꯑꯃꯨꯛ ꯁꯣꯟꯊꯔꯛꯏꯗꯨꯕꯣ?" "ꯏꯇꯥꯎ, ꯑꯩ ꯂꯤꯡꯖꯦꯜꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯍꯩꯅꯗꯕꯁꯤꯗ ꯑꯩꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯁꯅꯨ. ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏ." "ꯍꯣꯏꯗ, ꯅꯪꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯈꯥꯏꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯨꯅꯨ." "ꯋꯥꯗꯦꯗ." ꯈꯣꯏꯃꯨꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯈꯣꯏꯃꯨꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯈꯣꯏꯃꯨꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯄꯥꯔꯤꯒꯤ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯏ꯫ "ꯄꯥꯔꯤ, ꯅꯪ ꯍꯟꯗꯛꯇꯤ ꯅꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯦ. ꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ?" "ꯆꯥꯏꯗ." "ꯋꯥꯈꯜ ꯋꯥꯔꯤꯅꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯝꯇ ꯆꯥꯔꯝꯗꯧ ꯃꯥꯟꯗꯦꯅꯦ." ꯄꯥꯔꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ, "ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯗꯤ ꯌꯥꯝ ꯆꯥꯔꯦ, ꯊꯣꯡꯗ꯭ꯔꯗꯤ ꯈꯤꯇꯪ ꯆꯥꯔꯦ." "ꯑꯦ, ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯕꯒꯤ ꯌꯥꯝ ꯆꯥꯗꯦ ꯁꯤꯅꯤꯅꯦ." "ꯃꯥꯅꯤ." "ꯄꯥꯕꯗꯤ ꯀꯔꯝ ꯄꯥꯜꯂꯤꯒꯦ?" "ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯋꯥꯕꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ."
ꯍꯧꯖꯤꯛꯐꯥꯎ ꯀꯣꯏꯕ ꯂꯥꯡꯕ ꯍꯟꯗ꯭ꯔꯤꯕꯣ? ꯍꯟꯗ꯭ꯔꯤ. ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯦ. ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯤꯒ ꯀꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯥꯔꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯈꯣꯏꯃꯨꯗꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯥ ꯌꯥꯏꯌꯦ ꯅꯣꯏ ꯄꯥꯕꯁꯤꯁꯨ. ꯁꯣꯝꯗꯅ ꯃꯆꯥꯁꯤꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯀꯟꯅ ꯈꯥꯡꯉꯤ, ꯑꯗꯨꯒ ꯅꯣꯏ ꯄꯥꯕꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯤꯅꯦ ꯅꯨꯄꯤꯒ ꯎꯅꯕ ꯆꯠꯇꯅ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯗꯤꯅꯦ, ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯃꯀꯦ ꯁꯦꯝꯕ, ꯑꯗꯨꯒ ꯍꯦꯛꯇ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯃꯥꯗ ꯉꯥꯡꯅꯕꯗꯅꯦ ꯑꯩ ꯑꯋꯥꯕꯅꯤ ꯑꯣꯏꯔꯤꯁꯦ꯫ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯈꯣꯏꯃꯨꯗꯤ ꯅꯣꯛꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯑꯩ ꯁꯤꯔꯦꯗ, ꯄꯨꯛꯀ ꯂꯣꯏ ꯅꯥꯔꯦ ꯅꯣꯛꯄꯗ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯣꯛꯑꯣ ꯍꯥꯏꯒꯦ? ꯁꯨꯝ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯉꯛꯏꯅꯤꯅꯦ, ꯅꯪꯒ ꯄꯥꯕꯒ ꯈꯦꯠꯅꯕꯗꯣ ꯎꯕꯗ꯫ ꯈꯦꯠꯅꯔꯤꯕꯗꯨꯁꯨ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯃꯟꯈ꯭ꯔꯦ, ꯁꯝ ꯈꯣꯍꯥꯠꯇꯒꯤ ꯍꯧꯔꯒ꯫ ꯈꯦꯠꯅꯔꯤꯗꯣ ꯐꯔꯕꯅꯦ, ꯃꯥꯒ ꯂꯧꯖꯅꯤꯡꯗꯦ ꯑꯩ꯫ ꯍꯩ, ꯅꯄꯥ ꯂꯧꯔꯗꯤ ꯅꯪꯁꯦ ꯅꯨꯄꯤꯅꯒ ꯄꯣꯗ꯭ꯔꯣꯞ ꯀꯦꯜꯂꯛꯇꯣꯏꯅꯤꯅꯦ꯫ ꯀꯦꯟꯕꯒꯤ ꯃꯍꯨꯠꯇꯅꯦ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯁꯣꯏꯔꯣꯏ꯫ ꯑꯦ, ꯀꯩꯗꯧꯕꯩ ꯈꯨꯄꯥꯛ ꯊꯥꯗꯣꯏꯕ? ꯐꯖꯕ ꯄꯥꯝꯗꯕ ꯃꯤ ꯂꯩꯄꯣꯠꯇꯦꯀꯣ꯫ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯐꯖꯔꯦ ꯁꯤꯅꯤꯅꯦ? ꯐꯖꯩꯕꯣ? ꯅꯣꯏ ꯑꯩꯈꯣꯏꯗꯒꯤꯗꯤ ꯅꯣꯏ ꯄꯥꯕꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄꯗꯒꯤ ꯍꯧꯔꯒ ꯇꯞꯃꯥꯗ ꯍꯦꯜꯂꯦ꯫ ꯑꯣ ꯌꯥꯔꯦ ꯈꯔ ꯊꯥꯒꯠꯂꯗꯤ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯛꯑꯅꯤ꯫ ꯈꯣꯏꯃꯨꯁꯨ ꯋꯥꯗꯣ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯔꯛꯏ꯫ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯕꯦꯝ ꯎꯅꯕ ꯆꯠꯃꯤꯟꯅꯧꯁꯦ꯫ ꯑꯩ ꯇꯜꯂꯤꯗ꯫ ꯑꯁ, ꯅꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯗꯣ ꯇꯟꯗ꯭ꯔꯣ? ꯑꯗꯨꯏ ꯃꯍꯨꯠꯇꯅꯦ ꯋꯥꯈꯜꯁꯨ ꯉꯥꯏꯍꯥꯛ ꯏꯪꯊꯅꯕ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ꯫ ꯆꯠꯅꯤꯡꯗꯦ꯫ ꯀꯩꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕ? ꯂꯤꯡꯖꯦꯜ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ꯫ ꯃꯥ ꯊꯦꯡꯅꯔꯒꯗꯧꯔꯒꯦ? ꯑꯩ ꯃꯥꯒꯤ ꯃꯥꯡꯗ ꯁꯛꯁꯦ ꯎꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁ, ꯇꯥꯕꯗ ꯋꯥꯔꯦꯗ꯫ ꯑꯁꯦꯡꯕ, ꯑꯗꯨꯒꯤꯅꯦ꯫ ꯑꯩꯗꯤ ꯂꯩꯍꯧꯒꯦ, ꯅꯊꯟꯗ ꯑꯗꯨꯝ ꯆꯠꯂꯣ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯕ꯫ ꯑꯩ ꯇꯜꯂꯤ꯫ ꯈꯣꯏꯃꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯄꯥꯔꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯦꯝ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯦꯝꯁꯨ ꯂꯤꯡꯖꯦꯜꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝꯅ ꯊꯣꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯃꯥꯗꯤ ꯄꯥꯔꯤ ꯌꯧꯔꯛꯄ ꯎꯕꯗ ꯃꯥꯒꯤ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯕꯗꯣ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯊꯥ ꯈꯔ ꯎꯔꯨꯗ꯭ꯔꯕ ꯂꯤꯡꯖꯦꯜ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯥ ꯈꯪꯍꯧꯗ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯂꯤꯡꯖꯦꯜ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯂꯤꯡꯖꯦꯜ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯤ꯫ ꯄꯥꯔꯤꯗꯤ ꯅꯧꯍꯧꯅꯅ ꯂꯤꯡꯖꯦꯜꯕꯨ ꯎꯕ ꯑꯁꯤꯗ ꯊꯃꯣꯏꯗ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯈꯣꯏꯃꯨꯒ ꯕꯦꯝꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯡꯖꯦꯜꯗꯤ ꯄꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯄꯥꯔꯤꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯗꯨꯅ ꯍꯦꯛ ꯂꯩ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯕ ꯃꯥꯁꯦ ꯀꯥꯎꯕ ꯉꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯈꯪꯄꯣꯠꯇꯦ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯕꯦꯝꯒ ꯂꯤꯡꯖꯦꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯏ꯫ ꯕꯦꯝ, ꯀꯩꯒꯤꯅꯣ ꯃꯗꯨꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯄꯨꯔꯛꯏꯗꯨꯕꯣ? ꯃꯊꯟꯗ ꯂꯥꯛꯄꯗꯣ ꯇꯟꯕꯩ ꯑꯣꯏꯔꯝꯅꯤꯌꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯃꯗꯨꯒꯤ ꯄꯥꯔꯤꯗꯣ, ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯗꯦ꯫ ꯄꯥꯈꯪꯗꯅ ꯍꯩꯅꯗꯦ ꯍꯥꯏ, ꯃꯇꯨ ꯊꯤꯕ ꯅꯨꯄꯥꯗꯨꯗꯅ ꯅꯨꯡꯁꯤ ꯍꯥꯏ꯫ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯤꯅꯤ? ꯁꯤꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤ, ꯅꯨꯡꯁꯤꯕꯁꯦ ꯃꯤꯠ ꯇꯥꯡꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯇꯥꯡꯕ ꯀꯧꯏ ꯅꯪꯒꯤꯗꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯣ? ꯀꯃꯥꯏ ꯌꯥꯅꯤꯡꯗꯣꯔꯤꯒꯦ? ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯕꯨ꯫ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ, ꯅꯣꯏ ꯏꯃꯥꯈꯣꯏꯗꯤ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ, ꯃꯈꯣꯏꯗꯒ ꯍꯥꯏꯔꯨꯕ ꯌꯥꯄꯣꯠꯇꯦꯀꯣ, ꯑꯃꯨꯛ ꯊꯤꯡꯗꯣꯔꯤꯕꯅꯤ꯫ ꯈꯪꯗꯧ ꯂꯩꯔꯕꯗꯣ ꯀꯣꯟꯅ ꯈꯪꯕꯗꯨꯗꯤꯅꯦ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯌꯥꯗꯣꯔꯕꯅꯤ꯫ ꯌꯥꯅꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯉꯥꯡꯕꯤꯌꯨ ꯍꯥꯏꯖꯗꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯥꯔꯤ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯄꯥꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯄꯥꯔꯤ ꯉꯁꯤꯗꯤ ꯂꯤꯡꯖꯦꯜꯕꯨ ꯎꯔꯨꯕꯗ ꯋꯥꯈꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯥꯅ ꯉꯁꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯁꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤ ꯈꯔ꯫ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯨ ꯅꯨꯄꯤꯅ ꯌꯥꯔꯛꯄꯩꯔꯣ? ꯄꯥꯔꯤ ꯃꯄꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅ ꯌꯥꯕꯅꯣꯗ ꯄꯥꯕ? ꯑꯗꯨꯒ ꯀꯩꯗ ꯅꯨꯡꯉꯥꯏꯔꯤꯕ? ꯉꯁꯤꯗꯤꯅꯦ ꯃꯥꯕꯨ ꯎꯕ ꯐꯪꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯥꯞ ꯆꯥꯗꯦꯗ ꯏꯄꯥꯒꯤ ꯏꯕꯨꯡ, ꯏꯄꯥꯅꯗꯤ ꯅꯨꯄꯤꯅꯒ ꯌꯥꯔꯛꯇꯅꯒ ꯀꯣꯏꯅꯔꯕ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯒꯤꯁꯤꯗꯤ
ꯅꯪꯉꯣꯟꯗ ꯌꯥꯕꯤꯗꯕ ꯅꯨꯄꯤꯗꯨ ꯎꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯕꯣꯏꯔꯦ ꯈꯜꯂꯨꯕꯅ ꯑꯃ ꯍꯥꯏꯗꯣꯔꯛꯄꯅ ꯑꯃ ꯕꯥꯕꯥ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜꯒꯁꯦ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯁꯨ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯄꯥꯔꯤ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎ ꯃꯄꯥ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯅꯍꯥꯟꯈꯩ ꯑꯁꯨꯝꯅ ꯊꯦꯡꯗꯕꯅꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯁꯣꯟꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯃꯆꯥꯕꯨ ꯂꯥꯛꯇꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯝꯇ ꯊꯣꯔꯛꯑꯣ ꯄꯥꯕ ꯂꯥꯛꯑꯦꯅꯦꯍꯦ ꯄꯥꯔꯤꯁꯨ ꯃꯄꯥꯕꯨ ꯉꯥꯏꯔꯝꯕ ꯑꯣꯏꯕꯅ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯥꯊꯨ ꯊꯣꯛꯂꯛꯏ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯁꯤꯕꯣ ꯊꯣꯏꯕ ꯃꯀꯣꯛ ꯍꯥꯏꯔꯞ ꯍꯣꯠꯇꯨꯅ ꯁꯨꯝꯗꯧꯕꯅꯤ ꯀꯣꯊꯗ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ ꯑꯩꯁꯦ ꯅꯃꯥꯇꯣꯟ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯃꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯥꯔꯤꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥꯇꯣꯟꯅ ꯂꯥꯛꯑꯣ ꯌꯥꯕꯤꯔꯛꯇ꯭ꯔꯕꯣ ꯂꯥꯛꯑꯦꯅ ꯀꯗꯥꯏ ꯎꯗꯦꯅ ꯑꯩꯗꯤ ꯊꯣꯏꯕ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯗꯨ ꯃꯆꯥꯅꯨꯄꯥꯗ ꯎꯍꯜꯂꯝꯃꯤ ꯄꯥꯔꯤ ꯃꯥꯗꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯗꯁꯨ ꯈꯪꯍꯧꯗ ꯍꯥꯏꯗꯣꯛꯈꯤ ꯂꯤꯡꯖꯦꯜꯁꯨ ꯉꯛꯅ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯄꯥꯔꯤꯗꯨ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥꯟꯅꯕꯤꯅꯤ ꯑꯣꯍꯣ ꯑꯗꯨꯗꯤ ꯐꯅꯕꯨ ꯐꯔꯦꯅꯦꯍꯦ ꯍꯌꯦꯡ ꯇꯨꯡꯗ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯑꯃꯨꯛꯁꯨ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯡꯖꯦꯜ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯣꯏ ꯇꯥ ꯊꯣꯏꯕ ꯂꯤꯡꯖꯦꯜꯒ ꯊꯣꯏꯕꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯃꯨꯛꯁꯨ ꯃꯄꯤ ꯇꯥꯈꯩ ꯀꯞꯂꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯏꯃꯥꯇꯣꯟ ꯑꯣꯏꯗꯣꯏꯕ ꯑꯁ ꯑꯩ ꯆꯥꯛꯏꯗꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯄꯥꯔꯤ ꯃꯥꯡꯒꯣꯜꯗꯨꯗ ꯄꯦꯔꯤ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯡꯖꯦꯜꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯗ ꯍꯥꯟꯅ ꯆꯥꯗꯨ ꯄꯤꯔꯝꯃꯤ ꯇꯥ ꯊꯣꯏꯕ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯣꯏꯕꯁꯨ ꯄꯤꯔꯛꯂꯤꯕꯗꯣ ꯂꯧꯁꯤꯜꯂꯤ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯔꯤꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯏꯕꯨꯡꯉꯣ ꯆꯥꯁꯤꯗ ꯂꯩꯔꯦ ꯄꯥꯔꯤ ꯄꯦꯔꯤ ꯂꯤꯡꯖꯦꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯇꯣꯟ ꯑꯩ ꯆꯥꯒꯝꯇ ꯊꯛꯆꯔꯔꯣꯏ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯛꯆꯤꯜꯂꯨꯅꯦ ꯌꯥꯝ ꯍꯥꯎꯏꯅꯦ ꯆꯥꯁꯦ ꯅꯃꯥꯅ ꯂꯣꯟꯕꯒꯤꯔ ꯈꯪꯗꯦ ꯄꯥꯔꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯊꯛꯎꯔꯣ ꯑꯩ ꯆꯠꯂꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯈꯣꯏꯃꯨꯒꯤꯗ ꯂꯥꯛꯂꯝꯃꯤ ꯈꯣꯏꯃꯨꯗꯤ ꯄꯥꯔꯤ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯎ ꯑꯃ ꯇꯥꯏꯗ ꯀꯩ ꯄꯥꯎꯅꯣꯃꯣ ꯅꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯦ ꯄꯥꯔꯤꯗꯤ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯈꯣꯏꯃꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯈꯣꯏꯃꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ ꯃꯤꯗꯤ ꯃꯃꯥꯇꯣꯟ ꯂꯥꯛꯑꯕꯅꯤꯅ ꯃꯃꯥꯇꯣꯟꯗ ꯀꯦꯁꯤꯟꯅꯕ ꯌꯥꯔꯅꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯗꯕ ꯃꯥꯟꯗꯦ ꯌꯨꯝꯗꯒꯅꯦ ꯁꯨꯛꯂꯩ ꯂꯩꯅꯤꯡꯉꯔꯣꯏ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯄꯥꯔꯤ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯅꯪ ꯏꯃꯥꯇꯣꯟꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯑꯗꯨꯕꯣ ꯏꯃꯥꯇꯣꯟꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯂꯤꯡꯖꯦꯜꯅꯤ ꯈꯣꯏꯃꯨ ꯉꯛꯅ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ ꯄꯥꯔꯤꯁꯨ ꯄꯦꯔꯤ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯈꯣꯏꯃꯨꯗꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯅꯣꯛꯅꯁꯨ ꯍꯥꯏꯔꯝꯃꯤ ꯂꯤꯡꯖꯦꯜꯗꯣ ꯅꯪꯒꯤ ꯏꯃꯥꯇꯣꯟ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯤꯗꯒꯤ ꯏꯃꯥꯇꯣꯟ ꯑꯣꯟꯈꯤꯗꯣꯔꯦ ꯈꯣꯏꯃꯨꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯔꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯈꯠꯂꯛꯏ ꯅꯨꯡꯁꯤꯕꯗꯒꯤ ꯏꯃꯥꯇꯣꯟ ꯑꯁ ꯑꯩꯗꯤ ꯁꯤꯅꯤꯡꯉꯦꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯈꯩ ꯀꯞꯂꯝꯃꯤ ꯈꯣꯏꯃꯨ ꯃꯥꯗꯤ ꯄꯥꯔꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯁꯤꯊ ꯅꯣꯛꯂꯝꯃꯤ